Pathau suklaba mamlaba umang aduda naitom lakle. Umang aduda thawai panba jiba amatagi makhol taba phanglamde. Mafam adu pungchikchi. Mahakna thangliba khongthang makhol adu nattana atai atopa khonjel amata taba phanglamde. Pathau tapna tapna asum atopa kana takini haiba matagom mikupna humsingna sangsilakle. Tanzasida manaton isang sangba mahaki makhwang tang wangba. Nupa makhang uhi marum mamadagi jong thoraklami. Hey! Nang kanano hayo? Karama makhalgi jibano na? Mafam masilakliba sige maram hayo. Hey, lambi lamang na. Matau karam na mafam sita leram libno haiba. Ay, ningsing matoktre. Nangde, mi marak, tawai marak ne. Hausikti, nanggi lambi yamata, nak ne kangkiro. Kari haiba. Nang na kang labadi, matau karam na ay, mafam si yoro kibino haibado, amuk da haibiyo. Matude, ay na haiba yate. Selo. Tu, masigi lambi yasida, nakakadum, 좀 낮잘로. 마두다 냥기와 한기바 kum마도 효이다나 방라가니. Kari haiba. Lambi sida sum satkataba. Adudi, ay kayam sangna. He. Kadai satkre. Untho matuna mangkreda. Hoksikkadubo kari oiraba jano. Oh, man hairambado masi lambi sidaniko. Oh, hekta salaga yengage. Pathau amamba marak aduda asum satpa leplamde. Hauriba masak khangdaba pambi sing adubo haidok laduna sangsilakli. Pathau kadomda kadaida thungani khangdriba lambi aduda mahak sokthaba horoklami. Pathau tofong khangdana kangaunari mahakna amukta takhidriba khonjel amakha taraklami. Kari na makhol ama taraklibase. Asomda oyini. Hekta sangsilloraga thiruraga. Mangala masanglibase. Asomdagini. Pathau mangala du butamna kongai thuna sensilaklami. Mahakna umang adudagi hek lanthorakpaga mahaki thawai yaudriba haksang adubu taaduna leirami. Haksang adugi manakta unsa masugi fi thonba ahal khara mamit usinduna murum soladuna leiramliba adubo uraklami. Matau karamna aigi thawai yaudriba haksangsi mafamsida leiramliba. Aduga aina kana. Karino oiramliba matokside. Masigi haksangsi ay oirabra amukta munna yengthoktaba yadre. Pathau sensilaktuna siduna taraga leiriba haksang aduki manakta changlaklami. Aduga haksang aduda soknaba hotnarami. Mahakna haksang adubu soknaba phana kanna hotnarabasu thengba kaubadi leiramde. Tanzasida nakalda leiriba ahal lama mamit pangthoraklami. Aduga pathauda asumna hairaklami. Hai, ibungo. Nahakna karigino haksang adubu kanna thengnaba hotnariba adubo. Nahakna ne nasaki haksang asibu sokjabadi kaidaunungda uthoklaroidabani. Kari haiba. Masida uriba haksang ase nanggi mitam amakhakni. Nahaki asengba haksang adudi taibang malem aduda leihoribanini. Matau karamna haibiyo amukta. Sakangdraba taibang miyoiba malabana koiga aiga thengnariba ase matau karamdana. Hoksik aina leiriba mafam masina kadaida. Aduga aigi thawai yaudraba haksangsina mafamsida kamdo mitam moina leiramlibano. Amukta takpiyo kaidawbage. Nahakna hoksik leiriba ase swarga jagat asigi mathak ithang-thangba leirondani. Kari haiba. Mafam asida nahak
타이방팔 ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯝꯂꯝꯂꯗꯨꯅ ꯊꯋꯥꯏ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯤ. ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕꯁꯤꯡꯁꯤꯕꯨ? ꯇꯥꯛꯄꯤꯌꯨ. ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯁꯤꯡꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯃꯃꯥꯡ ꯊꯛꯀꯤ ꯄꯨꯟꯁꯤ? ꯅꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ. ꯑꯗꯨꯕꯨ ꯀꯩꯗꯧꯕ? ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯇꯝꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯀꯅꯤ. ꯑꯗꯨꯃꯛꯄꯨ ꯇꯥꯏ ꯍꯥꯏꯕꯈꯛꯅꯤ. ꯃꯥꯂꯦꯝ ꯑꯗꯨꯗ ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯆꯪꯂꯔꯣꯏ. ꯑꯩ ꯍꯧꯈꯤꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ. ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕ ꯐꯪꯒꯅꯤ? ꯃꯗꯨꯒꯤꯁꯨ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯇꯥꯛꯀꯗꯧꯔꯤꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇꯗꯤ ꯅꯍꯥꯛꯅ ꯂꯥꯝꯂꯨꯕ ꯌꯥꯗꯦ. ꯑꯔꯥꯟ ꯑꯍꯨꯏ ꯂꯪꯁꯤꯜꯂꯨꯔꯕꯗꯤ ꯅꯍꯥꯛ ꯊꯋꯥꯏꯂꯛꯇ ꯇꯤꯟꯕ ꯀꯩꯗꯧꯅꯨꯡꯗ ꯐꯪꯂꯔꯣꯏꯗꯕꯅꯤ. ꯍꯥꯏꯔꯒꯦ ꯇꯥꯔꯣ. ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯒ ꯅꯍꯥꯛꯅ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯕ ꯊꯦꯡꯅꯒꯅꯤ. ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯂꯩꯄꯨꯛꯀꯤ ꯊꯋꯥꯏ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯒꯗꯕꯅꯤ. ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯀꯧꯒꯗꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯎꯔꯥꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯄꯥꯟꯗꯨꯅ ꯁꯥꯐꯣꯡꯂꯛꯀꯅꯤ. ꯃꯗꯨꯗ ꯅꯍꯥꯛꯀꯤ ꯁꯥꯒꯩ ꯂꯝꯂꯦꯟꯒꯤ ꯃꯤꯡ ꯑꯗꯨ ꯎꯔꯥ ꯑꯗꯨꯅ ꯄꯜꯂꯗꯨꯅ ꯅꯪꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯅꯪꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕꯅꯤꯀꯣ. ꯑꯩ ꯀꯥꯎꯖꯔꯣꯏ. ꯄꯥꯊꯧ ꯑꯋꯥꯡ ꯄꯥꯡꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯇꯝꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯥꯞꯇꯛꯅ ꯏꯔꯪ ꯂꯪꯅ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯎꯔꯛꯂꯝꯃꯤ. ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯅꯣ. ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ. ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ. ꯎꯔꯤꯁꯤꯡ ꯍꯥꯏꯕꯗꯨꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯤꯕꯁꯤꯕꯨ ꯎꯅꯔꯕ ꯖꯥꯠꯂꯅꯤ. ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯔꯒ ꯌꯦꯡꯂꯒꯦ. ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯑꯂꯩꯄꯨꯛꯀꯤ ꯊꯋꯥꯏ ꯂꯩꯕ꯭ꯔꯣ? ꯑꯂꯩꯄꯨꯛꯀꯤ ꯊꯋꯥꯏ ꯂꯩꯕ꯭ꯔꯣ? ꯊꯣꯛꯂꯛꯇꯦꯅꯦ. ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯑꯂꯩꯄꯨꯛꯀꯤ ꯊꯋꯥꯏ ꯂꯩꯕ꯭ꯔꯣ? ꯀꯔꯤꯅꯣ? ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯅꯤꯛꯄ ꯍꯧꯔꯛꯂꯦꯗꯅ. ꯎꯔꯥꯁꯤꯡꯁꯤꯁꯨ ꯃꯔꯦꯡ ꯆꯠꯄ ꯍꯧꯔꯦ. ꯀꯔꯤ ꯃꯇꯧꯅ ꯎꯔꯤꯕꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯑꯀꯤꯕ ꯁꯛꯇꯝꯗ. ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ. ꯅꯨꯄꯥ ꯃꯆꯥ, ꯉꯥꯏꯈꯣ. ꯆꯦꯟꯈꯤꯒꯅꯨ. ꯅꯪꯅ ꯑꯩꯕꯨ ꯍꯧꯗꯣꯛꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯌꯨ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯌꯦꯠꯁꯤꯜꯂꯒ ꯊꯋꯥꯏ ꯂꯧꯔꯒꯦ. ꯀꯤꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯃꯥꯜꯂꯤꯅꯦ. ꯀꯔꯤꯅꯣ ꯑꯁꯤꯕꯒꯤ ꯄꯜ ꯂꯥꯟꯁꯤꯜꯂꯛꯂꯕ ꯅꯍꯥꯛꯅ ꯑꯃꯨꯛ ꯁꯤꯒꯅꯤ ꯀꯤꯔꯤꯕꯗꯤ? ꯑꯩꯕꯨ ꯑꯣꯠ ꯅꯩꯒꯗꯕꯒꯤ ꯅꯠꯇꯕ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕꯗꯤ? ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯅꯪꯒꯤ ꯑꯀꯤꯕ ꯆꯤꯡꯅꯕ ꯄꯨꯝꯕ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯊꯝꯂꯝꯂꯕꯅꯤ. ꯃꯐꯝ ꯑꯁꯤꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯤꯡꯂꯒꯗꯕꯅꯤꯅꯦ. ꯅꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗꯤ ꯑꯀꯥꯎꯕꯒꯤ ꯂꯝꯕꯤꯅꯤ. ꯑꯗꯨꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯍꯤꯡꯂꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯃꯥꯂꯦꯝꯗꯨꯗ ꯇꯨꯝꯈ꯭ꯔꯕ ꯑꯩꯅ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯗꯨꯅ ꯀꯔꯤꯒꯤ ꯑꯣꯜꯂꯤꯕꯅꯣ? ꯑꯩꯕꯨ ꯇꯨꯝꯍꯟꯕꯤꯔꯣ. ꯅꯨꯄꯥ ꯃꯆꯥ, ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ
ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯒꯗꯕꯅꯤꯅꯦ. ꯀꯔꯤ ꯍꯥꯏꯕ? ꯃꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯤ. ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯠ ꯄꯥꯡꯂꯤꯕꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯅꯍꯥꯛꯅ ꯈꯪꯂꯒꯅꯤ. ꯆꯩꯅꯥ ꯄꯨꯝꯕ ꯀꯥꯎꯔꯒꯅꯤ. ꯑꯋꯥꯕ ꯍꯥꯏꯕ ꯑꯃ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯩꯔꯔꯣꯏꯗꯕꯅꯤꯅꯦ. ꯑꯣ, ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯔꯤ, ꯑꯗꯨꯗꯤ ꯃꯥꯂꯦꯝ ꯑꯗꯨꯗꯒꯤ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤ ꯌꯧꯔꯛꯈꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨ. ꯑꯁꯤꯕ ꯅꯪꯅꯕꯨ ꯑꯍꯤꯡꯕꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯂꯤꯕ? ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯅꯤꯡꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯇꯥꯅꯤꯡꯂꯤ? ꯀꯔꯤꯒꯤꯅꯣ ꯑꯁꯤꯕꯒꯤ ꯃꯆꯠ ꯅꯍꯥꯛꯅ ꯏꯟꯗ꯭ꯔꯤꯕꯗꯤ? ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯔꯤ, ꯑꯩꯅ ꯅꯤꯡꯁꯤꯡꯂꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ. ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯕꯒꯤ ꯂꯩꯔꯣꯟ ꯑꯁꯤꯒꯤ ꯃꯆꯠ ꯁꯣꯏꯗꯅ ꯀꯥꯏꯗꯅ ꯆꯠꯆꯒꯦ. ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯂꯤꯔꯒ ꯇꯥꯔꯣ. ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯑꯁꯤ ꯃꯤꯔꯝꯂꯦꯟꯗ ꯄꯥꯊꯧ ꯍꯥꯏꯅ ꯃꯤꯡꯒꯧꯅꯩꯗꯣ. ꯄꯥꯊꯧ ꯍꯥꯏꯕ? ꯅꯍꯥꯛꯀꯤ ꯄꯥꯔꯤ ꯄꯨꯔꯤꯁꯤꯡꯒꯤ ꯁꯥꯒꯩꯗꯤ ꯅꯥꯎꯔꯦꯝꯅꯤ. ꯇꯥꯛꯄꯤꯌꯨ, ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ? ꯅꯍꯥꯛ ꯑꯁꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯩꯀꯣꯜꯗ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕ ꯑꯆꯧꯕ ꯂꯥꯟꯃꯤ ꯑꯃꯈꯛꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯅꯣꯡꯃ ꯅꯍꯥꯛꯅ ꯑꯄꯨꯔ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯏꯁꯤꯡꯒꯤ ꯄꯜ ꯊꯤꯡꯕ ꯆꯠꯈꯤ. ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯅꯍꯥꯛꯅ ꯑꯆꯧꯕ ꯄꯜ ꯑꯗꯨꯕꯨ ꯊꯤꯡꯕꯗ ꯂꯨꯆꯤꯡꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥꯗꯨꯒ ꯄꯜ ꯑꯗꯨꯕꯨ ꯅꯦꯠꯂꯗꯨꯅ ꯅꯪꯒꯤ ꯆꯌꯣꯝ ꯊꯤꯟꯕ ꯆꯪꯁꯤꯜꯂꯛꯈꯤ. ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥ, ꯑꯩꯒꯤ ꯅꯨꯄꯤ? ꯑꯣ, ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯕ ꯋꯥꯔꯤꯁꯤꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯑꯣꯜꯂꯔꯦ. ꯇꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯏꯆꯥ, ꯑꯩꯒꯤ ꯅꯨꯄꯤ ꯀꯝꯗꯧꯈ꯭ꯔꯦ ꯍꯥꯏꯕꯗꯣ? ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯅꯋꯥꯗꯨꯅ ꯆꯦꯟꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯊꯤꯔꯛꯂꯦ. ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯅꯋꯥꯗꯨꯅ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯛꯂꯝꯃꯤ. ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗꯅꯤ ꯃꯄꯥꯕꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯈꯪꯍꯧꯗꯅ ꯇꯥꯁꯤꯟꯈꯤ. ꯑꯣ, ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯅꯋꯥꯗꯨ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤ. ꯃꯃꯥꯗꯨꯅ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯆꯥꯒꯤ ꯃꯄꯥꯎ ꯑꯗꯨꯕꯨ ꯇꯝꯖꯈꯤ. ꯃꯄꯥꯎ ꯑꯗꯨꯕꯨ ꯍꯦꯛ ꯇꯥꯕꯒ ꯅꯍꯥꯛꯅ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯆꯥꯎꯔꯕ ꯄꯜ ꯑꯗꯨ ꯀꯤꯟꯊꯔꯛꯈꯤ. ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯃꯥꯗꯨꯁꯨ ꯌꯥꯎꯅ ꯀꯜꯂꯕ ꯏꯁꯤꯡꯒꯤ ꯏꯔꯩ ꯑꯗꯨꯅ ꯆꯦꯟꯊꯈꯤꯕꯅꯤ. ꯍꯦ ꯎꯔꯤ, ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯂꯦꯟ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗꯣ? ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯂꯦꯟꯗꯤ ꯅꯤꯡꯊꯤꯕꯤ ꯀꯧꯏ. ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯤꯡꯅ ꯆꯤꯡꯂꯦꯝꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤꯗꯣ. ꯍꯦ ꯎꯔꯤ, ꯏꯁꯤꯡꯒꯤ ꯏꯔꯩꯗꯨꯅ ꯆꯦꯟꯊꯈ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯗꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ. ꯃꯈꯣꯏꯁꯨ ꯅꯍꯥꯛꯀꯨꯝꯅ ꯑꯁꯤ ꯂꯩꯔꯣꯜ ꯑꯁꯤꯗ ꯂꯣꯏꯅ ꯇꯤꯜꯂꯔꯦꯅꯦ. ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯃꯛꯄꯨ ꯅꯍꯥꯛꯅ ꯃꯈꯣꯏꯒꯗꯤ ꯊꯦꯡꯅꯈꯤꯔꯣꯏꯗꯣ. ꯃꯇꯧ ꯀꯔꯝꯅ? ꯀꯔꯤꯒꯤ ꯊꯦꯡꯅꯔꯣꯏ? ꯑꯩꯒꯤ ꯏꯆꯥꯎꯅꯤ. ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯆꯦꯡꯂꯧ ꯀꯔꯝ ꯇꯧꯏ ꯑꯩ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯎꯈꯤꯅꯤ. ꯍꯧꯖꯤꯛ ꯃꯤꯔꯝꯂꯦꯟꯗ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯜꯂꯣꯏꯗ꯭ꯔꯦ. ꯃꯤꯔꯝꯂꯦꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯍꯧꯖꯤꯛꯁꯨ ꯐꯪꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯅꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ
미람len ꯑꯗꯨꯗꯒꯤ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏꯂꯛꯇ ꯅꯍꯥꯛꯅ ꯇꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯦꯟꯈꯤꯕ ꯇꯥꯔꯤꯕ? ꯍꯥꯏꯕꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯊꯋꯥꯏꯂꯛꯇ ꯇꯤꯟꯒꯅꯤ? ꯐꯪꯂꯛꯈꯤꯅꯤ. 소이드나 방락히니 학장 아두나 빠타쁨 타라바 마똥 사사동싱 아두나 학기 샤루볼랑 아두가 카이나라바 간다다 어두디 오직디나 학기 와리 따라바니나 하이슈와모 야다 그러게 아묵당 하비고 라이오에라바 우리 아묵당 하비고 오 라이로원 농다 쌍크리니 오, 아두디 아이 혹시 까이도부터 학장도기 만학다 아무가 할루르게 바타우 콩랑 마콩 아두다기 도르클라메 ngahak lairaba matung pathau layoiraba ahalsing adugi manakta amuk changlaklamé 오, hau직 파와 이 학장시 다드나 레이리 라이오에라바 아할싱 나짜 아묵 락사리 이붕어, 나학기 학상아시 호직 파오보다 마타우망암 아맞다 방톡드리 마람마시나네 나학기 학상아시 마팜마시다 따든 레이리바세 오, 아두디 마타오 까람나마 시기 아와아브시 꼬까니 아묵다 딱비요 나학기 학상아시 아쿠브 두릴마 쿨라마다 잡드나 레이리 학장아세 미호이바 싱나 티르나 방바하이바시디 오이톡라루이다바니 학장아세 이래야만 센터드나 부탄 기다바 숭야 야로이다오리 asumna ahal asin hairakpa asida pathau mahak oina miramlen chatlage haiduna ninglaklame ngahak wakhal tauraduna leiringe ahal aduna pathauda asumna hairaklame 누빠마짜 나하기 학상아시나 레이롤 산드리바세 마탐 얌나 꾸실락라바니 마람마시나 말렘 이마 사오르클레 거리금바 학상아시부 투나막 잣두나 마팜 홍톡루드라바디 말렘 이마나 잉아 사시기 컬싱아시부까 헬락드나 운기 마빠이 급신 크라바디 나하기 학상아세 사동 야우드나 아두막 레이가다 우리바니 아두디 까람도와 오지 타와야마 타라드나 나하기 학상상 할로그다바수 거리 토까니 땀멍감드레 나하기 학상아세 나학 나사나트라바디 야로이다 우리니 까리 하이바 아두 오이라바디 미람린다 아이 핵다 사사르르게 나학 삿게도리바세 따라이바 타박디 났디 버터 뽐타라바 학상 아두다 타와이에도 보어모 짱신가도리바니 아두기수 마탁다 나학 마팜마두부 야우크라바디 난 아이나 하우직 사나리바 와리 뽐바 로이나 까우크라가니 미람렌 아두기 와칼 나학 소이데나 칼락라가니 오 학장아도 해가고뜨나 짤루바 마탐다 거리금바 따이봉 미요이바 싱나 우크라바디 어끼야 강낭가다리바니 어드디 아이영 쌌다바 야로이다리 아두디 혹시 걔다 쌌게드라 알 잘라시 아두가 나항 떠오그다바시 아이나 오직 하이르부다 까리쇼 아무것도 까나라 아이나 이나가다리바세 낭부시나바니코 낭 람헨투 헨바야디코 오 살라시 알 뭐시 버럭 쇼이드는 따라끄다바 마비다 아 오지 나하기 학상아드다 나하기 타와이 쇼이드는 쌍라가니 레이마이다 따리바 나하기 학상아시기 나끌다 히터드는 레이로
ꯄꯥꯊꯧ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯤꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨꯗ ꯄꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯥꯊꯧꯒꯤ ꯊꯋꯥꯏ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯄꯠꯊ ꯄꯨꯝꯊꯔꯕ ꯆꯠꯄ ꯂꯦꯡꯕꯗ ꯋꯥꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕꯗꯨ ꯑꯍꯜ ꯑꯃ ꯆꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯄꯥꯊꯧ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯍꯥꯛ ꯀꯅꯥꯅꯣ? ꯍꯣ, ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯑꯁꯨꯛ ꯅꯝꯊꯤꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯥꯏ, ꯄꯥꯊꯧ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯅꯪꯕꯨ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯇꯨꯔꯦꯜ ꯂꯤꯈꯨꯜ ꯑꯁꯤꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯒ ꯈꯨꯜ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ? ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ? ꯑꯣ, ꯀꯜꯂꯕ ꯏꯔꯩ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯆꯤꯡꯂꯦꯝꯕ꯫ ꯑꯣ, ꯅꯤꯡꯊꯤꯕꯤ꯫ ꯑꯣ, ꯑꯩ ꯃꯈꯣꯏ ꯊꯤꯒꯗꯕ ꯂꯩꯔꯤ꯫ ꯉꯥꯏꯈꯣ ꯅꯤꯄꯥ ꯃꯆꯥ, ꯉꯥꯏꯈꯣ, ꯇꯞꯊꯈꯣꯅꯤ ꯅꯪꯕꯣ꯫ ꯅꯍꯥꯛꯀꯤ ꯅꯤꯡꯊꯤꯕꯤ ꯅꯆꯥ ꯆꯤꯡꯂꯦꯝꯕ ꯑꯩꯒꯤ ꯅꯥꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯧꯔꯤꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕ? ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯅꯦ ꯑꯩꯍꯥꯛ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯦ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯣ ꯂꯥꯛꯑꯣ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ ꯄꯥꯊꯧ꯫ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯊꯦꯡꯅꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯟꯕ ꯇꯥꯔꯅꯤꯗꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜ ꯑꯃ ꯂꯥꯞꯇꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯈꯨꯜ ꯑꯃꯗꯤ ꯂꯩꯔꯦꯅꯦ꯫ ꯏꯕꯥꯅꯤ ꯑꯁꯤꯕꯨ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯗꯤ ꯃꯐꯝ ꯆꯞ ꯆꯥꯔꯅꯤꯁꯦ꯫ ꯏꯕꯨ, ꯇꯨ ꯑꯥꯗ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯩ ꯅꯨꯄꯤꯒꯤ ꯃꯄꯥꯝꯒꯤ ꯀꯨꯟꯊꯣꯡꯅꯤ꯫ ꯑꯣ, ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯂꯨꯝꯃꯒ ꯏꯕꯥꯅꯤ ꯇꯣꯏꯅ ꯎꯅꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯕꯥꯅꯤꯅ ꯎꯅꯕꯗꯣ ꯃꯈꯣꯏꯒꯤ ꯕꯥꯖꯤꯅ ꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯁꯨ ꯕꯥꯖꯤ ꯎꯈ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯃꯔꯣꯏ ꯏꯀꯥꯏꯖꯔꯦꯗꯅ ꯑꯩꯒꯤ ꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯤꯡꯊꯤꯕꯤꯅ ꯊꯣꯡꯈꯤꯕ ꯀꯥꯡꯁꯣꯏꯗꯣ ꯃꯗꯨꯅ ꯍꯥꯎꯈꯤꯕꯁꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯤꯑꯣꯏꯕ, ꯅꯈꯣꯏꯗꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯇꯝꯒꯤ ꯏꯆꯦꯜ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯅ ꯄꯨꯔꯤꯕ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯇ ꯑꯍꯤꯡꯕ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯗꯨꯈꯛ ꯎꯠꯅꯕꯒꯤ ꯅꯍꯥꯛꯅ ꯍꯤꯡꯂꯝꯂꯤꯕ ꯊꯋꯥꯏ ꯑꯃꯒꯤ ꯈꯣꯡꯆꯠꯇ ꯂꯪꯅ ꯉꯥꯜꯂꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨꯕꯨꯅꯤ ꯄꯨꯟꯁꯤ ꯀꯧꯔꯤꯕ꯫ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯤꯀꯨꯞꯁꯤꯡ, ꯈꯥꯝꯕ ꯉꯝꯗꯅ ꯄꯦꯟꯅ ꯅꯣꯛꯆꯈꯤꯕ ꯃꯤꯀꯨꯞ, ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ꯫ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤ ꯅꯥꯀꯦꯟ ꯊꯥꯒꯤ ꯎꯅꯥꯒꯨꯝ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯈꯤꯅꯤ꯫ ꯅꯍꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯆꯤꯔꯣꯜ ꯐꯥꯎꯕ ꯇꯧꯕ ꯅꯪꯗꯅ ꯅꯤꯡꯖꯈꯤꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯂꯣꯏꯅ ꯂꯩꯍꯧꯒꯅꯤ ꯈꯣꯟꯊꯥꯡ ꯑꯣꯏꯅ ꯐꯖꯔꯕ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ, ꯇꯨꯡꯒꯤꯗꯃꯛ꯫ ꯑꯍꯜ ꯑꯗꯨ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯄꯥꯊꯧꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯁꯠꯈꯤꯔꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯄꯥꯊꯧ ꯑꯍꯜ ꯑꯗꯨꯒ ꯑꯁꯤ ꯂꯩꯔꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯣꯏꯗꯅ ꯎꯒꯗꯕ ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯤꯅ ꯊꯝꯂꯝꯂꯦ꯫ ꯑꯣ, ꯑꯩꯁꯨ ꯌꯥꯎꯗꯨꯅ ꯆꯠꯂꯤꯕ꯭ꯔꯥ? ꯆꯠꯂꯤꯕꯅꯤꯅꯦ꯫ ꯌꯦꯡꯉꯣ, ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ
미급 카락이 마농다 랑나 알라가니 나하키 타와이쇼 미tammasida 전부 야라가니 오, 어두디 마팜시다이. 바타우기 학장 다이방 미어이바싱나 마타우 망암 닝티나 빵톡라드나 레롤 산키라미 아시 레롤 룽다 레이디바 마하키 학장 아두보 타와이락다 띵나바기다막 라이람렌다 장락라미 오, 마야 마락시다. 아이나 티게더리시보. 하이, 오, 닝티비, 이파하기 찡렘바, 이파하고 온기라오.